Manipur top channel gi mai kai digi marui bi ipauk sing miam na thamjari hanmana mangkhiba Kadir turel khunung da phumjilam lei hawrakhibi rang lakshilaba su senaba sing serak pi na ba khongjang lakadori Imphal West District ki Wangoi Police Station ki manung chanba Paubi tek mai laikai digi Sesam Abdul Kadir thiba khangda lerakhiba asibakchang ona samuro naure makha laikai gi namu turel mapan gi lainung da phumjilaga leram haidi Miat adugi mayokta paubi teki miyam na irang horaktuna mayay lambi thingbi khongjang jangsilakpada police na tear gas sing kapkrit GACCM dana warep kya lokrit thawdok thokpham digi phangwa paw na hai ngarang ayuk pung taruk lom tabada case asigi matang na thijiliba timna Sesam Abdul Kadir gi hakchang adu samuro naure makha lekai gi nambul turel mapan na leiba amot akai hundok phumamada lainung no phumjilaga thamnamba thena khibani ma ki hakchang adu pum thapa horam na haidi hakchang adu leibigi pau pibdigi forensic expert ki team ma mafam adu laktuna hakchang adu inquest thaki tungda hakchang adu police na mafam adu gi lokhatlaba matungna rim smoke to postmortem tawnabagi damak pukhi Sesam Abdul Kadir ki hakchang sina phangle heba pau phangmaga paubi tek ki miyam na thawdo adu sena basingi mathata logi matungna phangam tokpa serak phangan biu haina timan tawraduna khongjang singki khongjang adu miyam gi oiba posai sing thugai ba masum ama ata tholakpadigi security force ki maikei digi tear gas sel amasum mogbom kaya marum kaptun miyam adu tangkai ki khongjang sangshiliba miyoi sing ki maikei digi su security ki miyoi sing tamna nungna thumnaki nung thomna ba amasum tear gas sel sing kapa du matam khra satharaba matungda security force na irang atu laksingki tungda Joint Action Committee na sinduna Abdul Kadir sikhibigi matangda paubi tek me lekai community hall miyam gweba mifam pangtoki lekai dugi miyoi sing hai Sesam Abdul Kadir hawkhiba jun taragi numidang pung tara mathurum tab matamna mayum dagi thokibani jun taraga mathugi ayukta yumnam huidro makha lekai gi miyam na mahpu maral pislaga aramai tengol samuro unit 27 kusna khiari madugi matungdagi Abdul Kadir thiba khangdan lerakibani makmang khibaga mari ledana Wangoi Police Station na jun taraga mathugi numidangda complaint tokki miyara duga mari ledana nupi ama yauna miyoi mapan fogalaba matungda duty magistrate Imphal West ki mamangna putholaga police custody remand lokthre thawdo duga mari ledana ngarang haikruzam Praphulo sai kunthra manga koba yumnam hudro makha lekai mayai lambi college gate manakta leiba masum mangkhiba Abdul Kadir na jun tara masum taraga mathugi numidangda leirammi hariba yum adugi yumbusu police na lokholaga court puthokpigi jun kungo humdoi phaba police custody rima lokhre makha tana arambai tingol gi miyoi hum nupi ama yauna miyoi manga su thawdo aduga mari leidana phagalaba matungda duty magistrate Imphal West ki court putholaba matungna jun kungo humdoi phaba police custody rima lokthakre hadi Bioverse Net Biology tutorial dagi nungairaba pauzalam puduna laksari admission haujaragani yamna nungairiba paw Bioverse Net Biology tutorial gi makedigi net 2025 ta Biology da mark sanigo phuna tragna sigi mathakta phanghiba satra singi oina meritorious student singi oina free sub amasum concession pizari affordable fees oiraba experienced faculty ni sutakpi gani aksahum go humphugi manungga sahum go humphu phangnaba target kaloinana net focus preparation amasum concept based teaching aikoida khangdaba sungloi leitana bagi damakta hafta khudingi weekly test tawjagani limited ni hairibu khudong sabasing asi Bioverse Net Biology tutorial dagi lobi hau loinana akupa marol gi damak haujumuk paw phawirau akhoi telephone number di 9366473676 natragana akhoi gi address Kwakaital Thonau Jumlaikai opposite to Asian Hospital la lakpidun akupa marol khangbi yagani amaromdana tadubi by election gi mana manil amata naidri tadubi assembly constituency ki MLA oramba hanagi minister NKC laikhidraba matungda hangduna lakiba constituency sigi seat mention na bagi damuta pangtokadaba by election hojik karamba matamda pangtokadagi haba mana manin naidana lairi NKC kumja English ngani kunga mangagi January 19 masagi anaba mana laikhitabani mana laikhidraba matuna Manipur Legislative Assembly na mahakna mihut oiramba constituency sigi seat adu hangli haina bulletin thoktuna laktokrabani matam adudagi ngasi phawbe assembly constituency si mihut laitaba constituency ama oina lairami amasum hauju phawbigi miyamgi soko thawrang yauna issue ama thorakpa matuna lamdamadagi miyam wakatpham leitabagi phimamda lerakli hangduna lariba sit asi mentionabagi dama mikhal sit hangba numit atudagi paraga tha taruki manungda pangthokadabani haiba wapham leiribani assembly constituency sigi sit hanglakpa July 13 ta tha taruk mapung pharagani hariba matam si sumnatagi tha amakaki matam kaktamak aislakli
convention oina mikhal ama pangthokpa tarabadi madugi notification adu numit nifu ga mangani natragana tha amagi mamangda thokpa sisani adumaina maru rule ama oina akaknaba matam piraga thoktaba yadi habiti lekti haina hiramasi matangda khanghairaba miyo amana phongdorakli hauji phawgi oina di hangduna lediba sit asi mention na ba mikhal ga mari lenaba wapam amata mikhal singdaba authority singda election commission of india ECI gi mekedi gi khangalakpa lekti haidi mikhal asi singdaba mari lenaba authority gi mekedi gi di ECI na kadi gi wapam amata khangalakpa leitraba su makhoi gi oina di mikhal ama pangthokpada sangdraba yadraba thorang punama sem saduna leide haidi assembly constituency sigi oina final electoral roll phongkibaga loinana electronic voting machine EVM sing randomization amasum checking na sing matangai phatana tawdaba yadaba thabak sing loina paikhattuna thamle haidi election commission of india na mikhal pangthoknabagi matam hek leblakpaga mikhal pangthokpa yanaba sem saduna leide haidi hauju makhoi oina ECI na leblakpa matam adu ngaiduna leidi benensu pausna makhatari amaromdana kadir gi hakchang lauruidari Abdul Kadir mihata mai punba senabani haiba men equis phadri phawba Kadir ga si baksang laukhiroi haina ngarang misi siga matangna pawbitek pungi miyam amadi manipur gi CSO singi apunba mifam na warem dokre misi sigi matangna CM ki GSC ki advisor Alhas Maulana Nazimuddin mifam apu oiduna ngarang pawbitek mayai lekai community hall miyam gi mifam adu pangtokhi Manipur gi miyam amadi CSO singi apunba miyamna Chesam Abdul Kadir Elias asoba tamthina halaba matungda phumjilaga thamlamba mihat asi akan mamona kan nem tawba haina ngarangi mifamna gorem lokhi main accused amadi atai mihat chita sienaba sing pungkun gi mari gi manungda masing suna phagadabani kadiguma phadri ba phawba Chesam Abdul Kadir Elias asobi asi bakchang lawdaba haina gorem lokhi 1827 unit QRT branch matam pumbigi oina thingjingadabani haina palladuna miyadasigi mayokta manipur da lariba miyamna yaningdaba phongdokpa oina democratic oiba khongjang sing sangsinba main accused oiriba longjam khaba madi atai senaba sing suna phadriba phawba madi logi matungina IPC 302 section gi serak pidriba phawba miyamna khongjang sangsinba haina ngasigi mifamaduda yanakhi haba wapum GSC gi sirol asina phongdokli arambai tengol gi sirol amana phongdorapagi matungina misi asid arambai tengol gi miyoi khra senaramadi atai khra su serena tawki police na misi sigi matana lakholakpa thabak singda arambai tengol na sagotkani haina su phongdorakli panbaya abri tha sigi taragi numidang pung 13 makhai tabadagi imungdagi thokhibadagi thiba phangna lakhiba Chesam Abdul Kadir Elias Chesam asauba apokpa CS Abdul Zalin Pawbitik Mayale kaida leiba asi nang samuruk makhale kai maning nambul turel gi khongbanda hatolaga phumlaga thamnomkhibani amaromdana nong leptana subudagi more lambi ningkhaikhri hawkhiba numi khrani dagi nong leptana surakpana maram oiduna national highway 102 gi Sikkim village dagi more police phawgi marakta lambi ningkhaikhri hari press na phangwa paun hai more police station dagi kilometer ahumlom satlaga leiba national highway number 102 gi Sikkim village dagi more police phawgi marakta national highway sigi saruk khara ningkhaikiduna khudong thiningai oiba mawong lari more police station ki personal singa masum Sikkim village ki khunja sing yauna mafam madu sangchinduna khudong thiba thoktuna ba section thorang la khotki khunja sing lambi se thokusin yanabagi damakta singi saruk ko thoktuna lambi semagi thabak satakhi hari amaromdana Ahmedabad plane crash hakchang samaga kuntraga manga masa khangdokli samaga ma khusinakre nganthu amasum lamum themgi hakchang masa khangdri tha asigi taraga nathugi numitjungba matungda Gujarat ki Ahmedabad gi London gi Gatwick airport tamna paikhalakpada ngairingaida naknana leiba Vijay Medical College gi hostel gi building da thumjinbadagi kaiduna passengers ani ga kuntraga ni thoi crew member taraga ni thugi manungdagi passenger amakak hingaubuga ataina laikidabagi manungda ngasi phawbada DNA test ki matingna hakchang samaga kuntragi masak maming khangdok ngamkhre duga hakchang sing asigi manungdagi samaga ama laikhidraba singi imung manunggi miyoi singda aroiba mathau mangam pangthokna ba khusina khre haidi adumainamak ngarang nganthoi gi apokpa nandeke surga pokminaba mayamba ke sana tombada angkhibada nganthoi amasum lamnum them singsin gi hakchang singding asi numidang phawbada masak maming khangdok pungam khitri adomainama hayag ayu phawbagi manungdari soidana khangdok pungam lagani haina hakchang sing asibu thamlakliba Ahmedabad ki hospital gi mekedi gi phongdorakle hari panmayabadi makhoi ani ga hakchang masak khangdokna bigi damak nganthoi ga pokminaba mase gitanjali amasum lamnum them singsin gi masil manaudagi DNA gi sample sing lawkhrabani
Amarumdana, Singi Tikapi with the Aranbi Kasatari, Haina Hais AC Chairman of Wakatri, Manipur Singi districts in the Manipur government, Tikagi Tabaki with the Aranbi Tong Kasatari, and Manipur Legislative Assembly, Hais AC Hill Areas Committee Chairman Oriba, MLA, Dingang Gangmaina, Union Home Secretary, Ms. Manipur Governor Eke Balada, Ib Sirol Pishin of Wakatri. Hais AC Chairman MLA Dingang Gangmaina Pishin Kiba City Duda, Mapung Wayna Maral City Wapumdi, Manipur to one Missingi districts in the Packet Pasako Tarangi Tabaksingda, Aranba Tong Kasatari, Maru Oina, Education Hilamadi, Road Infrastructure Hiram the Pangtopa. Development projection gi phan piba amadi thabak pangthokpad aranba kya sathare habisni mana makata na maral sira dun hai government ki official khrana contractor kharaga masum contractor saba kharaga manaraga thaba adugi schedule rate natragana sanction estimate adugi tayona bada work order piri hairiba thawong miyam gi soko thorang gi thabak singdani adubu quality amasum accountability adudi mapung phana na thaiduna thamri akaknaba praman piraduna MLA Gangmai gi siro dun hai singi district sing the lambi gi pavement semba school natragan hostel building saba madi atai thabak khudimakta thabak lawgudriba mi aduna api ba thabak ki estimate adu gi sa da taraga thuruk ni kunthra ni thoi taraga bit tawbada thabak piri asiguma thawong asida thaba ama natragan project ama mataw karamna mai pangna pangthuk kadori bano yamna luraba singi mafam Pot puthok busingi kudong sadra basu raw material phangdabi awaba mayuk nari bamasum haujuk odiba law and order gi pibamasida mataw krabna project asi mai pakna pangthok kadori bano haina MLA na paki city du hangni asigumba sumdaba masum aranma thawong sing asi kudak thingada bane masum semdok kada bane haina Manipur gi governor takshiladuna mari lena ba government gi officials singi matakta masum contractors singi matakta miyam gi sentang manghan bagi damakta action lakut kada bane haina su powers na makata na phongdokli Amarumdana, Manipuri film piracy torama gang khutpu forkri, Manipuri tuan ba OTT app sing, Ipok Media, Meso TV, MFDC masum Malang Kaithil app sing dagi download toraga film site thuklam ba gang khutpu ma film forum Manipur gi enforcement team gi piracy draft fagat pangkri. Film forum na phagalaba miyoi sing adu matun amu hana tawdana ba wara watem laga imung manung sinakri. Pharaba singi manung dagi lilong dagi Abbas na haikibda piracy to kraba film sing kanagumba singna kakthatpiu makata na madu tholak pa apabata gi texak sing masama sana puja kada bane hadi asiguma piracy to ba film record tawraga yonba telegram na thagat pa YouTube amadi Facebook na sing mala thadok pa si tawbidana ba haiduna film forum gi maikei gi Manipur gi miyam da appeal tarakli Manipuri film industry hingana na bohona bada miyam na asabu thawdang robiu haidi makata na matung tarak pada film piracy to thengna ba thoklabadi the Cinematograph Amendment Act 2023 gi matung ina phangpham thokpa logi sab serak sing phangani haidi na su paus ta makata na phongdorakli amaromdana college ki development gi sanpham sing mafam marang khangandre Biramangol College Student Union Biramangol College ki principal amadi IQAC की कोऑर्डिनेटर नुमित मरीनी की मनुंगा लौथो Biramangol College की IQAC की कोऑर्डिनेटर डॉक्टर सलाम राजेश अमदी कॉलेज की प्रिंसिपल डॉक्टर ओ प्रेमिलाना Biramangol College की डेवलपमेंट की सनफम सिंग मफम मरांग खंगंद्री हाइना कॉलेज की स्टूडेंट यूनियन मराल सिरकली ngasi student union sin sinduna Biramangol College ta pangthokpa pawgi mifam amada mahairu lup asigi magazine secretary tensubam makok Laishem mana phungdokibda kumza English singaniga kungo humdogi December da Dr. O Premilana college asigi principal oine hek lakpadagi development amadi education ki oiba karigumba hirama matada sako thorangi miyeng thamdana amadi hanagi lairiba college asigi phibamdagi hena phibam sokshilakpadagi college asibu mutkiba tare khalakpadagi khoisaungnaraba mahairoi singi pressure digi mahairoi singi mut sinduna student union asina press meet asi pangthokpani haibaga loinana college asigi phibam phaganabagi damakta college ki sako thorangi damak university grants commission UGC dagi thadarakhiba sanpham sing mafam marang khangdana college asigi sako thorang amata tawramdana madi classroom gi tin segaiba ama phaw sinbiramdri haina marar sikhi
Mangna makatan hai matik sadraba college asigi principal lauthu amadi senaribasing asigi mathakta investigation tawbiyu haina university and higher education haijakiba lekre loinana serial oina pisin kibasu lekrabani maramaduna asiguma college pu muthanaba honaribasing mari leinaba department na athubuda action lawbiyu sai yankhai gani thoi suraba college asi mutba yabigi phibamda leiribasi principal asi lakadagini college ki issue sing the principal asi na thawdang nobu ngamdi academic ki lamdasu miyeng sanglaktabana college asi gi mahairoi lising ani ge songarom marai bakhiale college asi nomono gi phibam sokchalakpaga loinana principal asi na college sing sinbigi mod sakuri konduna lekhibana oja amadi mahairoi sing sang naina kan mangamdri hirama matada afabigi saru maset amata yaudraba principal asi masana university and higher education da ahu mari rak toksagi haina se pishin da sulai khabane maki mathaka principal lakthona ba mahiroi singna warep laukibane maramaduna mari leinaba department mari ni gi manungda hari ba ozani si college asidagi laukthokpi loinana college asigi regular principal ama tharakadabane hari ba wafam asi mari leinaba department nomin mari ni gi manungda thabak to onthok ta tarabadi mahiroi singna makhal makha kya gi khongjang sangsilagani haidena su pawsta makhatana su phondorakli Ccpur police station ki manung chana leiba FCI godown da haukiba tang tara gathru thataru English ngani ga kunga manga da security force na frisking amasum checking chathaba matamda two wheeler ama OPM oiramgani thajaba 6.5 kg gi Ccpur gi manung chanba Songkhong village tagi Mangminlian Suantak sai kundagi phagat pangam leari Losilak po na tinagpa paumana Erwin bu XCM na pukning thawat kre National Eligibility Cum Entrance Test NET UG 2025 ki result lakthokpada Manipur gi oina state topper oirakraba Erwin Khundrak pambu Manipur gi former Chief Minister and Biren Singana khudol pot piduna pukning thawat kre ari Luwang samamda leba former CM gi residence ta pangthokiba thoramadda doctor oiraba matungda analeng gi thabak thoramda hanba leitana miyam gi seva tawnaba poktak piki Panbaya Erwin Khundrak pamasi Thawal district ki khangabok maisnam laikai ki Khundrak pam Gopi Mohan amasu Moirang them Promila gi masanu pane magna sada 99.82% phangdun all India ki rank 3706 ta lakhi banairi tendana sumna myamna thamjaram ge duga haujikoina di myam pau simatang se lusinjarage masu makhata banau babdet myam punanga mina national sigi maketi gi mang phamda makhata na thamjari